Manipur News channel na maya mutaram usari loina na si maru e pau pijari ahmada parliament da pass tawdana act on kraba Waqf Amendment Act West Bengal sana roi haina Mamata Banerjee na lauthokre opposition ga parliament gi house animokta kanamong da ayat pe kiba Waqf Amendment Act solution kunmanga asi treasury bench na pung 13 chupna debate tonar matung voice vote house animokta pass tawkraba matung India gi president aya pidana act on kraba bill asi West Bengal state ki oina sana bayaroi haina West State Chief Minister Mamata Banerjee na phungtokre wapam ase Kolkata da phungtokiba joint community gi oiba Navakar Mahamantra Divas ki thoram amada State Chief Minister Mamata Banerjee na phungtokibani mang makata na phungtokibada West Bengal state sida minority community sing amadi makhoi gi property sing ngak sendana thamgani Waqf Act asi minority community sing gi mafamda yamna thamoi so nungai taba pharongani haina mahak masamana khangi adubu West Bengal ladi ek asi sanaroi amasung divide and rule gi sanabi adu thamloi miyamna mahaki mafamda chena thajaba thambiu mahangna minority community sing gi damak amadi makhoi gi lantum singa sinduna thamba haibasi ehaki ithongni haki bolena minority community singnasu political gi oiba langa thubiganu haki koipuna Waqf Act asigi mayapta ibinarabadi soidana maiti piba ngamgani central government na nation asibu togai na khaiduktuna jumla politics togina leire central BJP government na India gi constitution bi kai khunadabani Waqf Act ase divide and rule policy tobuni haina mahana makhata na phungtokhi mangna hai Act ase chanahanbagi matangda minority muslim singna sawi haiba khangle adubu lengang thajaba thambiba amadi divide and rule policy da victim ohenkhiganu kanaga mukhrana inchenduna iho honaba honariba asisu auction biganu miyamna amata oina punsanaduna thabak khudimo mai pakani Murshidabad district da ek asiga mai lena thokibeira adu paladuna Mamata Banerjee hai ek ase pass torom loidaba amani Bengal gi minority gi missing asi chada contract doini West Bengal lengang ek asi state sana haloi amadi minority singi punsi amadi lantum chapchana ngak singani haki makhata wa pauda konsa kulda satageba kainga thonglu students assamna yaninda phungtokre Maram tribe ki revenue kul ama oiba kangjanga da tha asigi ahum amadi manga da liangmai naga gi kul konsa kul satageba kainwa thongbu jeme student union assamna kanwongda yaninda phungtokre JSU Assam President Elisa P. amasung General Secretary Narik Lakabe Diamond Anina Puna KP dan Thadoropa Serol amana hakibani Kangjaga Kulgi Yum Tararo Mai Thakiba amadi Konsa Kulgi Kunja Singh Tamthina Phokiba asi Shanti Leina Puna Himinabagi Wakalon adu Thugaiba Lena Achoba Crime amasa thakibani Thudok Singh aduda awa ana taraba Kunja Singhi achumba phangnabgidamakta SU Assam na leple hairi amuramda asigama tamthiba crime toribasing asigi matakta authority na thabak lokhalkadabani amadi matungda asigama thawong chatharoidabani hairi National Highway number 2 da chenba trucksingdagi sengkai tungkai toramba ama phare National Highway number 2 da chenba trucksingdagi logi wangmada sengkai tungkai toramba mi ama security force na phagat pangamle hairi police dagi phanga paw aman hai pharami adudi cycle gi khamelokdagi Luminthang Guite sahi 18 ni mangondagi sale oina lupa 15 smartphone ama phagat pangamle pausen makhatan high security force na National Highway number 2 ki Kangpokpi district na konba ti kulen amasung Kobru ekhagi marakta patrolling chatluraga halakpada lambida Kangpokpi police station na konba PK workshop manakta miyoi kharana trucksingdagi namduna sengkai tangkai togina lema thengaki security force adu lakpo ubudagi sale kaimasing adu apam antagi nathoktan sengki tengki miyoi adu security force na tanabada Luminthang Guite hairiba miyoi asi pawang kibani haina police pawasina makhata ba update thaba ani taw miyoi sing matakta headshock na miyeng changba horagani Manipur lenga ki makhada leiba mai masing tamaga mai lena thabak ani tawba miyoi singi matakta Federal Student Organization kangleipa headshock na miyeng changba horagani haina maherilu asina section wa tamlokli makhata ba update miyambu
ꯇꯨꯡꯑꯣꯏꯅꯕ ꯄꯥꯔꯇꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯃꯥꯡꯗ ꯊꯝꯂꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯈꯛꯇꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯕ ꯄꯥꯔꯇꯤꯗꯤ ꯃꯁꯥꯅ ꯃꯥꯏꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯗꯥꯕꯥꯗ ꯁꯤꯇꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯔꯛꯄ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟꯒꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯋꯥ ꯉꯥꯡꯗꯨꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯗꯨ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕ ꯑꯃꯗꯤ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯊꯣꯛꯄ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕꯒꯨꯝ ꯂꯩꯔꯤ ꯍꯥꯏꯅꯁꯨ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯈꯤꯕ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯂꯤꯛ ꯑꯔꯖꯨꯟ ꯈꯔꯒꯦ ꯌꯥꯎꯅ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯃꯤꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇ ꯂꯩꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯃꯗ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:35 ꯇꯥꯕꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 8 ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯀꯨꯝꯖꯥ ꯁꯣꯛ 2019ꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯆꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯈ꯭ꯔꯕꯅꯤ ꯀꯤꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯨꯝꯖꯥ ꯁꯣꯛ 2019ꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯅ ꯐꯣꯡꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕ ꯂꯩꯉꯥꯛ ꯑꯃ ꯆꯤꯡꯗ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯏꯔꯥꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯆꯂꯥꯏꯕ ꯉꯝꯅꯕꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗꯤ ꯇꯝꯄꯥꯛ ꯈꯛꯇꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤ ꯊꯧꯗꯥꯡ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯆꯤꯡꯒꯤ ꯃꯤꯌꯥꯝ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯅ ꯄꯨꯔꯤꯕ ꯑꯦꯔꯤꯌꯥ ꯈꯛꯇꯃꯛ ꯃꯍꯥꯛꯅ ꯈꯪꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯊꯧꯔꯥꯡ ꯑꯁꯤꯃꯛ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯒꯅꯤ ꯑꯃꯗꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯅꯕꯒꯤ ꯑꯁꯦꯡꯕ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯊꯥꯖꯕ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯈꯤꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯈꯤꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯒꯗꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯑꯃꯗꯤ ꯕꯐꯔ ꯖꯣꯟꯁꯤꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯟꯗꯛ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯇꯥꯏꯑꯣꯟꯅꯕꯇ ꯅꯠꯇꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯆꯨꯝꯕ ꯊꯩꯗꯣꯛꯂꯒ ꯑꯔꯥꯟꯕ ꯋꯥꯐꯝ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯇꯕ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯍꯛꯊꯦꯡꯅꯅ ꯂꯩꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯃꯁꯨꯡ ꯐꯤꯔꯦꯞꯇ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛ ꯗꯤꯒꯅꯤꯇꯤ ꯑꯃꯁꯨꯡ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯐꯤꯔꯦꯞ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯃꯗꯤ ꯐꯪꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ
ꯄꯥꯎ ꯑꯁꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ